Connect News Media tabiriba singbu taramna okchari. Manipur irang hauzik khara nem tharabasu tension oiba situation di hauzik su adumak leiri. CM Biren gi mayokta su continue khonjel kya thorakli. Mahaki mayokta opposition party na sanglaba matamdagi attack torakli. Biren bu CM oibadagi lauthokna bahonari. Chairaga sida Manipur dagi separate administration taliba Kuki Zo MLA tarana Home Ministry na semkiba inquiry commission da CM Biren gi khonjel manna semjin sajinlaga thadorakpani haiba audio clip adugi investigation da yangsinaba request tauri. Masida MLA taret ruling party BJP gini. Kuki Zo MLA singna masi claim tauki madudi Manipur da thogliba irang asigi daita CM ni. Aduga irang asi horakpadagi CM su yawi haina lawrakhiba adu hauzik chingnaningai oidra haiki. Inquiry Commission investigation gi thabakta yangna tawgadabani amadi karigumba mahaki maral phanglabadi CM Birenda mahaki maral gi damak trial chathapam thoi haiki. Kuki Zo MLA tarana makhoi gi statement da hairi CM gi mayakta tawba investigation gi result pu influence tawraktanaba CM Biren bu khudakta suspend tawgadabani. Masida natana Home Minister Amit Sana Manipur da lakhibada CM Biren bu prajada bomb sin nadanaba nganglammi adu oirabasu Amit Sana chatkhibaga CM na public ta bomb sin nakhi. Kuki MLA singna makhoi gi statement da hairi state pumbadagi chaurangna khuchu khulai 5,000 rom police force tagi loot tawki adubu case asida kana amata phaba ngamde loot tawkhriba khuchu khulai sing asina irang thon bada sinakhi. MLA singna hairi CM Biren masana masi haiba taki madudi kuki chahum sikhre masida makhoina aibu cheramba yai adubu maite singdadi asumna tawroi. Asumna Kuki MLA tarana CM gi mathakta action laukhatna naba pressure piri adubu wafam sing asi Manipur sarkar na anirak deny tawkhre. State government na August 3 ta thadorakhiba audio tape asibu fake audio tape ni haikre. Manipur sarkar ki Directorate of Information and Public Relation na appeal tawki. Audio clip asibu semjin sajinduna social media da sandokli. Masigumba yumpham yaudaba material singda miyamna thajadanaba haiki. Aduga matungda su asigumba yumpham yaudaba material sing asi sandoktanaba su khanganki. Masida kanagumba singna yumpham yaudaba wafam sing sandokpada chenarabadi makhoi gi mathakta action laukhatkani su haiki. State government haiki audio tape asigi matengna rumor sandoktuna state asida communal violence thongna ba honari issue asigi matangda case ama file tawduna hauzik thijin humjili. Audio leak asigi achum arandi investigation tawri soidana tholakhigani adubu achum aran amang atong khangba ngamdaba singna maram chadana lengakta sauriba asi khanthaba watpani isagi ikhongda singjang yansinjabani. Aduga MLA tara asidi Manipur gi damak karino haibasi miyamna khangpham thoi. Manipur mache thongna thugaiba pamba singni haibasi hanadagi khangnari. Irang asi hek horakpadagi makhoina Manipur gi mayokta yakhai thugaina bahonargli hauzik su lepte makhoina kokthakta jagoi saribasi kuirakle kayam kuina jagoi sahan khigadori masigi matik saba pakhum pibi bang ngamdribasi karigino. Aduga Manipur thugaina ba phongna honaba tanatana thogliba irang asida Kuki MLA tara loina chenari masina karam tawgadori. Masida makhoida maralgi matung inna dandi pifam thokpadi CM na kanduna thamlakli pumnamak kauduna punsinanaba honari adubu makhoina di CM bu dandi pinanaba demand tawrakli. Hidak thabada asokpa khuttu phatrabadi kakhatpana phagani kayam kuina asokpa khuttu yanduna thamkhigani. Video sidang asigi di matang asoi fawbadang thagasari.